और टॉयलेट वगैरह है सर ठीक है Nahan ako asam da bayam satna IRB 10, 11 IRB gi 1946 personnel recruit koi loire kasam kare lai adubu hanagi lairiba system police station singda posting piba thaidok pa du su tawgani requirement gi matungina adubu in general akhoi gi tasema motodi hojiki moisi khoina highway protection gi oine khoi jayamba tawgi bani matamda da ina so haijabudo ahan bai ai khoi gi government sigi NDA gi BJP NDA gi tamda honorable prime minister gi da chatlaga matamda Rajnath ji na home minister oibani ada highway gi problem si highway protection force am da sembiu haidna khoi na sulukanda highway protection hairagadi Bharat Purmagi state punamakta loina hairakna khoi se puba thangma ngamoro aduna noi gi hujil leiba IRB do noi gi state ki leiraga su aduda bata kan battalion ama ani gumba nang demand tawro aduga aduna adum hayeng senna ba haina adugi ana sending am da tawrkanda 9 and 10 10 and 11 IRB se khoi logi bane 10 11 IRB se lawra matung da laibak thiduna covid ki kari gi lakhi bada khara delay tawgre adubu hujik haido khoto ko process puroi loiraga moi training loire lai adu hujik se khoina Manipur gi hujik leiba situation jine aduga moi si posting si macet pi gragadi ngasai gi adagi laiba yamna with spirit and discipline adagi laiba post moi da atai mayam hanagi leiba si moi phate habinate adu loina mix up tawgra kanda moi da soirakadra haiba wakhal khare khoida leibadagi si je khoina khudakta moi leiba nangnaba semkon bani masida khoina hoji plan tawrisi laiba 1946 to gi manungda 1000 mukti special commandos gi tha ahum mari gumba magi training pangana sida pidha laga madugi special team moina any eventuality the meet to buya na bagi 1000 gumba ma khanto ga thamani aduga atai police station sing da hoji leiriba kaino sing se koi gi personnel sing si moi su mo koi gi kari haida moi police ki marol na kari habno kan amu hanna moi si tha mani gi refresher course gumba ma tahonma mathok dai ni masa lumba medical checkup to masa gi laina leiba khotpa ke do ba na ba adum mayam ma khoi check to holi adra kana police si backbone of the society ni backbone of the state ni government si the police na demoralize or matam da loina khoi defunct to aduna policing si moral si busap tok da ya da ba aduna police station sing dagi sam chani lokholaga yankai bu lokholaga khoi how to face the crowd mob Manipur mob justice am kan sakhan re aduna mob control to buji han de samna khoi uniform am selaga samna chayem pa ga li pa ga toram mane huji matu to holoroi full equip pirakanda masak khangdana ba thridan tawdana ba nang masak khangi ko hore nayum mai thani na haibu da khangdana ba helmet ka loina upal laga full loina to hon matare leiba situation ni matumi na ko min tawno bon na pai tare police sing da mayum salaga kehanba adagi mai phubi ba khuthabi ba noi khangni gaina tawbugum gi si gi gundai jamgi mentality si so ko gi crowd marak ta europe hai tare aduna policing jisu mi gobuni na demoralize or ko adugum bagi full equipment akoi leina na ba akoi sinlang bloire aduga barrel gun koi saragi barrel gun koi mob control policing da koi pirni kari hai pump action
moida not only lathi sai khakta natana maramdi nongmai kano rally satpadagi rally mraktagi nongmai kapsan birakpa nauri gi nung na kapsan birakpa so many things yam wild werakpa haitare public kano se khogi khara aduna wild werakpa sing dudi kamai thengna gadagi adugi akhoi madugi sapsaba khara lokhole adagi amana huji ga khogi relief ta leiriba sing relief ki da leiriba relief se yamba sumaina khogi prefabricated yum sing da yamba leire the prefabricated ta nataba school college da leiba khara yauri masigi khoi huji yam kona yum sagali phubala da sari adagi hayang chitagi khoi kumbi da su area khara da su saba hogdore aduga school college da yam nungai tana khogi community hall gum da leiriba sing chi mokhoi si puthoga fazana thamnana ba haidana adugi yum sagat pagi duma simultaneously police ki siga ponena khoi chathari aduna sigi si kitang imphal manung da kari da town da thawal da khangde ama da khangde thamjan bagi mahuta sumaina kitang isolate oiba jaga da thamaga public ka kari ga contact inai lene handaba masima pame adagi amana ina sigi sa ina parents sing da training loiraga laaba IRB gi personnel sing gi parents sing da aina apilam khak tawningi transfer posting gi se masi yamna aikhogi honorable MLA singa changa ga chatlaga hairaga attest tawraga thambiyu thabak ko moda thambiyu adugi da adu tawbiyu na tawbusima masima yaraga di sahi manga taradi tawnadaba phai angang sing gi phajana masamu fit leiringai tawma manapsida state ki nation ki khara sap toksunu moina posting taba government na pirakon from the sachasanu aduga ekta wasat wanom torokanda akhangba khangna chana ba torokanda politically torokanda attest to view adu to view adai thambiu no to busima simtanga to biganu haidana bai yamna ai request owni nan mak lakpado khoi train da phajana pulap oina poraksira ina to bune do mayam guardian singduna hekta flight ta do da security once sifai sangraba was army oigraba police oigraba di moi masada madugi courage adagi madugi sabsaba security khoi state government na bharat sarkar na lakhot na leirabani adaida hekta khoi sumaina involve torpase family hekta involve torpase transfer posting gisu crime home thaba am sarpai su hekta yorpase masim dadi tawbino masi gumba mayam sina akhoi government da su demoralize awhole aduga maroina personnel jing da su yam demoralize awe aduna once isa si leiba ki ne thokragadi service ne thokragadi inauk se madu aikhoi madu ma leiba ki web service adagi state ki web service tawrus no ba ngaraitana dum ima muk tholaga ahal muk tholai mi group semaga strike tawro to busi masima to honingde last ta aikhoi ki hanigi leiba police personnel si masi DG homes kano asok ये उसको मॉडल है ना ट्रांसफर मोगी युम चटपगी अम हैबिट अम लेरिसे से इमीडिएटली चीफ सेक्रेटरी का नोय डीजी के फमगा रिव्यू तो मी तरा पोस्टिंग लेबदा मी मंगा सुधी चटखिबा तंखाय चटना बियम तौरेबा मसे इमीडिएटली स्टॉप तो मरम दे कोई मैन पावर की शॉर्टेज लई अदुना डिसिप्लिन याम थिन खाइधर एबा कोइदा अदुमा इमीडिएटली ngasi hore noi hallaga chief secretary ne DG ne noi review torga mado order tho aduga kitang discipline force mo hens discipline force oidraga di moi loina demoralize tore akhoi mayam sa aduna moi gi sabada sangadaba setpada sangadaba even akhoina kari gino dress kaino dagi lawrisa khongup karai kari liberty dagi branded dagi akhoin lawr piri se kaino akhoina lakanda akoi anoba sarkar lakanda mayam khangi ko bel pirambado sumaina chegi bel police ta phana ba MR da pina phana ba IRB personnel jing lan chatpada senna ba phaga da ba personnel jing da pi ba bel do ubire na bel do sumaina setat pa ya ba sing do setat pa ya ba bel piramba uniform set pa ya da ba adagi kanoni kana raincoat ni ka piram bidu krang laguna khoi gi papad dam thude pa ya ba raincoat piram to ram bidu adugumba scandalous ba khoi gi hoji kis de yam clear ni koi antaki koi government tawrisidi branded khongup khangde uniform khangde whatever khulai khangde tawri me amse magi manufacturer sing de direct law laga masidai da siki magi lupa amage khoi da madu gi thamba yaroi kan misuse of we are se khoi strict ni
aduna akhoi public da maroina guardian sing support nijari angang sing training loiraga laiba mayam se da demoralize tawgada aduga state ki lairiba niti niyom dugi wang mada thabak tawhundana ba masi support to biu haidana ko ai sima haningi